ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯍꯩꯔꯣꯏꯅ. Good evening everyone. Kurumzari Kuzuzangbo Sikimdagi. Aduga mayamgi khara kuina video se thagalaktraba matungda mayamgi comment mayam su pare ko ide mamangi video to ko video toina thagalo haiba su mayam urame ko aduna video yam toina thagatpedi ngamdre aduga ngasi gi video se da ina sum yumda hala kan sikimda hala kan koina toba thabu kai ka da du sum yengan gena video se nambani ko aduga kano do ngasi gi video se da kari kari tawdoino su ai mamang thairage ko koi se achapot khabji hause na tawbani ko numit haidi ngasi gi numit se da ko nahani gi hause na dum hainer ga leiba aduga achapot thawdo sangdaba ko dum matam khara kuina changbani na ko aduga ngasi gi oina kano se yendem ne soijine aduga yongcha kai roll cha se na ko inaun pi su sikim da lei haidana ko aduna khoi ni hingjang pule duna khoi ni char se na adugi kano se thongine aduga yendem khata heke na lakbane ko ise aduga maroina ko pi mara kai ka yumde khara porak pada tu thajale phanam mana so phanam sang na chonge ko tilau ising tilau engon da myam phabu to mamangi video da uba myam da hojik ya mata leram je ko nong ju bu da ising yam baira na dragon na pi yam hojan mere kan hong de loina patlaga si lerame ko aduna mathang da mu yum de gi poraga thadra di aru ko mut khara mali na tra mu hawra ki dora di khang de ko yendem ji ju kana tarame uchi na yendem maru do loin cha tho ame ko aduga kaino do yendem maru cha thok loiram ni na mara da phajana ta dram ni na ko yendem de khara mana ko lingang sel lame amani kaktani ko pambi ka khara phan hawrami se aduga thabi su achaw achaw ba khara palame degi 10 kus pambi su mayam ama haidi mana do loin sanduk leme ko adu 10 kus maton je chabi haidana ko aduna adudi chabu dum hawe ko ngasi gi numit sidani ko nong je chu bo loira kanda ekta kaino se atia ga se punglang lang ga yengu ko phajam do ban adu nungsa su kusa ama timai nungsa mungsa ba se hekta nungdang nong hekta tari ko aduna achapot saba haurase na koi chak cha dringai ta ata se tolaga thamamaga chekhau da hanjalam doine buko aduga hanjala thamam da tar horen takpa yaru doine buko ising jam kang na haidi yam chon na tot pe ade buko adum kangni to tawne ba aduga chekhau da hanjal thamaga na hai khara thola kan do dukan da haidi ta kan na kak doine buko aduna achapot se makhan haidi magi design se mayam sabi yabni ko do koi na yum na sum chanan na bani ke do duno design mayam ha pa gaina ko sumain tor ko chamna sum sajali ne ba achapot ki design se ko luhong ba kumba ke ga do bada di yam phaja jan sana bani ko do koi na yum na sum jana ba cha na bagi ne na cha gum thak pada sangom gum ba lo laga thak pada ko sumaina haidi sangom thap cha cha bem hawi ko adegi dukan de cha pole su jan de duga sum acha pa je kamai sa ge je ai naung bi de sum yengan boina ko khoi ge cha pa sa je na numi ngasi acha pa sa ri ne ko numit kya ni mamang de ko je sa je na dum haina le ga dum tal lei bane ba du ngasi finally oina ngasi sa ri ko aduna acha pa je sumain tak pu lora kanda hadi ka edana du loga sumaina hadi shape se sumaina sem doine ko makan sem su myam yai ko adu aina thabuk do thu bani ke do do na sumai ke sem jal le ko mamang da ina handak yum la amba kan da ina yum da sumain hauge na khan bane du dum haudre ko dum thabak sang da yai dura na traga dum tan bai hai dura dum haugre ba Nang video da yam phajai kem tawdi video da yam phajari kem tawdi sida tawradi gas ka panga kan je ama sina bi da kan kuya maman mo sa ra di Usita ba ni Mai? At ayun na lang tagan la ikan dai di Mai sino kada mala ba? Yum dagi ga siga. Nangi nakan dagi yeng udah nang na haya nakan dagi ka pada nangi Mai da mutum dari khazai do. Lai to samka lai to yenge. Tu. ata se ata na ti ko in hori se mai da ne ko do tot pa kan da ising do yang atla ga tol adi ne pere pere pet tan tak pya da ne ba aduga as kainu se haidi hara gu mai matam da ga ho di chaw chaw na ga tak khra sa ne ko do yum dei chana bani na kgm ka ta ne ba ko in hori se bi hori se ba ko yam na ho du ka do ni cha ba ngam do sor pu di ne ko anum kai sum khangau de da dum cha ba dek ta loi thogim ni ko kgm ma kai na kyam yam do no mamang gi festival da ne kg ahum kg mari ra manga ra kenem hawe ko khuya ma no ngam de numi ta bu matam chang ban da aduna smaina chapot horam dai sida di ton da hobu singam de ba di mi myam hai la ka na mating pang nan ra di ko chapot ka hobu tum da ga ngam po de thoba yam kuin chang ra ni se chapot hobu ka se
ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯃꯤ ꯁꯤꯕꯒꯨꯝꯕ ꯑꯗꯒꯤ ꯌꯨꯝꯒꯤ ꯀꯩꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯈꯣꯠꯄ ꯇꯧꯕ ꯀꯥꯟꯗꯗꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯣꯏ ꯍꯧꯃꯤꯟꯅꯩꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯌꯦꯕ ꯑꯃꯗꯤ ꯃꯥꯅ ꯐꯝꯖꯤꯜꯂ ꯃꯥꯜꯂꯦ ꯐꯝꯖꯤꯜꯂꯦ ꯑꯁ ꯑꯉꯥꯡꯁꯤ ꯐꯝꯖꯤꯜꯂ ꯂꯩ ꯃꯥꯅ ꯌꯦꯡ ꯈꯣꯡꯒ ꯅꯪꯅ ꯐꯝꯖꯤꯜꯂꯦ ꯑꯃꯃꯨꯛ ꯅꯟꯁꯟꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯦꯡ ꯈꯣꯡꯒꯥꯏꯁꯦ ꯀꯥꯎꯔꯤ ꯑꯃꯗꯤ ꯃꯥꯅ ꯅꯟꯁꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯑꯣꯜꯂꯁꯨ ꯌꯥꯏꯌꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯍꯧꯗꯣꯡ ꯑꯃ ꯄꯨꯔꯛꯑꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯒꯤ ꯂꯧꯕꯅꯦꯕꯀꯣ ꯍꯧꯗꯣꯡꯗꯣ ꯑꯗꯨꯏ ꯍꯧꯗꯣꯡꯗꯨꯅꯤꯀꯣ ꯃꯆꯥ ꯑꯅꯤꯒꯨꯝꯕ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥ 3 ꯑꯃꯨꯛ ꯌꯥꯎꯔꯤꯑꯕꯀꯣ ꯅꯨꯡꯁꯤꯕꯅ ꯍꯧꯗꯣꯡ ꯂꯩꯕꯁꯦꯀꯣ ꯌꯨꯝꯗꯀꯣ ꯀꯩꯅꯣ ꯇꯧꯗꯦ ꯌꯨꯝꯒ ꯅꯤꯡꯁꯪꯖꯥꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯗꯣꯡ ꯂꯩꯗꯅꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯎꯠꯂꯤꯗꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯍꯧꯗꯣꯡ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯈꯪꯗꯦ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯗꯣꯡ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯨꯡꯗ ꯇꯥꯎꯕꯗ ꯂꯣꯏꯅ ꯕꯣꯟ ꯀꯥꯝꯃꯛꯇꯣꯏꯕ ꯌꯥꯝ ꯋꯥꯕꯅꯦ ꯑꯆꯥꯄꯣꯠꯁꯦ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯌꯥꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯇꯝꯁꯨ ꯆꯪꯉꯦ ꯑꯗꯒꯤ ꯌꯥꯝ ꯐꯖꯅꯁꯨ ꯍꯩꯇ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯍꯩꯕ ꯈꯔ ꯁꯥꯔꯒ ꯌꯦꯡꯒꯦꯅ ꯌꯦꯡꯍꯜꯂꯤꯅꯦꯕꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯗꯣ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁ꯭ꯋꯥꯏꯗ ꯑꯆꯥꯄꯣꯠ ꯑꯩꯕꯨꯗꯤ ꯃꯌꯥꯝ ꯎꯔꯕꯀꯣ ꯑꯗꯣ ꯑꯩ ꯊꯑꯣꯏꯀꯤ ꯁꯤꯁꯦ ꯐꯖꯅ ꯁꯥꯕ ꯍꯩꯇꯦꯕ ꯃꯤꯈꯩꯗꯤ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯀꯨꯞꯅꯒ ꯀꯛꯑꯀꯥꯟꯗ ꯌꯥꯝ ꯅꯥꯟꯅ ꯁꯥꯕ ꯍꯩꯗꯅꯀꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯃꯤꯈꯩꯗꯤ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤꯒꯗꯤ ꯑꯝꯇ ꯃꯥꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯆꯥꯕꯒꯤ ꯑꯣꯏꯅ ꯌꯨꯝꯒꯤ ꯄꯪꯁꯥ ꯁꯥꯖꯟꯕꯗꯤ ꯌꯥꯏꯗꯅ ꯑꯗꯒꯤ ꯊꯥꯎꯁꯨ ꯌꯥꯝ ꯁꯥꯕ ꯑꯗꯒꯤ ꯈꯪꯗꯦ ꯃꯣꯏ ꯌꯥꯝ ꯍꯥꯏꯗꯤ ꯕꯣꯜꯒ ꯀꯥꯝꯗꯕꯤꯗ ꯁꯤꯠ ꯅꯥꯟꯅ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯍꯧꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯆꯥꯄꯣꯠꯁꯦ ꯁꯥꯕꯀꯣ ꯑꯗꯨꯅ ꯑꯍꯩꯕ ꯈꯔꯅꯤꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯗꯤꯖꯥꯏꯟꯁꯦ ꯎꯠꯂꯤꯁꯦ ꯑꯗꯨꯒ ꯇꯞꯅ ꯊꯥꯎꯗ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯃꯩ ꯌꯥꯝ ꯀꯟꯅ ꯊꯥꯗꯕꯤꯗ ꯑꯗꯨꯝ ꯇꯞꯅ ꯇꯥꯎꯔꯗꯤ ꯕꯣꯜꯒꯨꯝꯕꯁꯦ ꯀꯥꯝꯈꯠꯇꯕꯤꯗ ꯁꯤꯠ ꯅꯥꯟꯅ ꯐꯖꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯨꯝꯒꯤ ꯆꯥꯅꯕꯅꯤꯅ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯖꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯗ ꯌꯥꯝ ꯃꯤꯁ ꯇꯧꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯥꯡꯁꯣꯏꯗꯕꯨ ꯊꯣꯡꯉ ꯆꯥꯔꯁꯨ ꯍꯥꯎꯋꯤꯗꯅꯀꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯌꯦꯟꯖꯥꯡꯒꯨꯝꯕꯁꯦ ꯊꯣꯡꯉꯒ ꯆꯥꯕꯗꯤ ꯑꯗꯨꯝ ꯌꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨꯝꯗ ꯊꯣꯡꯕ ꯆꯥꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯇꯦꯗꯅ ꯉꯔꯥꯡꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯁꯨ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯁꯨꯝ ꯐ꯭ꯂꯦꯕꯔ ꯑꯃ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯤ ꯇꯥꯏꯞꯇꯀꯣ ꯌꯨꯝꯒꯤꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯗꯕꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯍꯥꯎꯕ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯈꯔ ꯀꯨꯏꯅ ꯂꯩꯔꯛꯄꯩꯔا ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯑꯗꯨം ꯆꯥꯅꯤꯡꯉꯦ ꯌꯨꯝꯒꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯁꯨ ꯌꯨꯝꯗ ꯅꯥꯔꯤꯑꯅ ꯍꯥꯏꯌꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁ꯭ꯋꯥꯏꯗ ꯏꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯐꯪꯗꯦꯕꯀꯣ ꯌꯥꯝ ꯊꯤꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯕꯖꯥꯔꯒꯨꯝꯕ ꯆꯠꯇ꯭ꯔꯗꯤꯀꯣ ꯑꯗꯩ ꯕꯖꯥꯔ ꯆꯠꯂꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯞꯄꯦ ꯑꯗꯨꯝ ꯀꯩꯗꯧꯗꯣꯏꯅꯣ ꯂꯝꯕꯤ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯗꯨꯀꯥꯟ ꯃꯣꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯦꯛꯑꯀꯥꯟꯗ ꯊꯥꯔ ꯌꯣꯟꯕ ꯂꯩꯌꯦꯕꯀꯣ ꯑꯗ ꯆꯠꯂꯀꯥꯟꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯁꯦꯅ ꯒꯥꯔꯤ ꯃꯆꯥ ꯇꯧꯔ ꯆꯠꯂꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅꯤꯗꯣ ꯑꯗꯨ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯍꯧꯗꯦꯀꯣ ꯃꯥꯏꯔꯦꯟ ꯀꯩꯅꯣꯗꯣ ꯏꯅꯧ ꯅꯧꯕ ꯃꯥꯏꯔꯦꯟ ꯃꯆꯥ ꯃꯆꯥ ꯍꯦꯛꯇꯣꯛꯑꯒ ꯊꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯗꯁꯀꯨꯁꯀꯤ ꯃꯇꯣꯟ ꯈꯔ ꯑꯗꯒꯤ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯈꯔ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯨꯒꯨꯝꯕ ꯈꯛꯇ ꯂꯩꯔꯝꯃꯦꯕ ꯗꯨꯀꯥꯟꯗ ꯌꯥꯝ ꯀꯩꯁꯨ ꯍꯥꯏꯗꯤ ꯊꯑꯣꯏꯀꯤ ꯌꯥꯝ ꯂꯩꯔꯝꯗꯦꯕꯀꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯍꯦꯛꯑꯀꯥꯟꯗ ꯃꯣꯏ ꯗꯨꯀꯥꯟꯒꯤ ꯀꯩꯊꯦꯜꯒꯤ ꯄꯨꯕꯗ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯆꯥꯄꯣꯠꯇꯣ ꯂꯣꯏ ꯏꯪꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤꯅꯤꯀꯣ ꯀꯧꯇꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯄꯦꯠꯊꯣꯛꯈ꯭ꯔꯗꯕ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯁꯦꯅ ꯌꯦꯔꯨꯝ ꯑꯃꯨꯛ ꯊꯣꯡꯉꯤ ꯉꯁꯤꯗꯣ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯌꯦꯟ ꯊꯣꯡꯕ ꯉꯔꯥꯡ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯍꯥꯎꯇ꯭ꯔꯦꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦꯗꯅꯀꯣ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯈꯔ ꯗꯨꯀꯥꯟꯗꯣ ꯂꯥꯞꯄꯦꯕ ꯑꯩꯈꯣই ꯁ꯭ꯋꯥꯏ ꯂꯩꯕ ꯁ꯭ꯋꯥꯏꯁꯤꯗ ꯉꯥ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯑꯗꯨꯝ ꯆꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥ ꯆꯥꯅꯤꯡꯉꯦ ꯁꯟꯒꯨꯝꯕ ꯆꯥ ꯇꯥꯔꯒꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯎꯇꯦꯕꯣ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯗꯦꯗꯅ ꯁꯟ ꯊꯣꯡꯕꯗ ꯍꯥꯞꯄ ꯄꯨꯂꯩ ꯃꯥꯟꯕꯤꯗꯣ ꯄꯨꯔꯛꯀꯦ ꯇꯧꯅꯤ ꯑꯗꯨ ꯁꯨꯝ ꯀꯥꯎꯔꯦꯀꯣ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗꯒꯤ ꯑꯩꯅ ꯇꯝꯃꯤꯅꯦꯕꯀꯣ ꯁꯤꯁꯦꯀꯣ ꯁꯤꯒꯨꯝꯕ ꯁꯤꯁꯤꯅ 3 ꯁꯨꯕ ꯂꯣꯟꯕ ꯌꯨꯝꯗ ꯂꯣꯟꯕꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦꯕꯀꯣ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯄꯤꯡ ꯃꯆꯨꯒꯤ 2 ꯑꯃ ꯂꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯦꯜꯂꯣꯒ ꯋꯥꯏꯠꯀ ꯑꯩꯅ ꯅꯍꯥꯟ ꯂꯣꯜꯂꯤꯅꯤ ꯁꯤꯁꯦ ꯑꯆꯧꯕ ꯌꯥꯝ ꯆꯥꯎꯕ ꯂꯣꯟꯕꯗꯣ ꯑꯩꯅ ꯌꯥꯝ ꯐꯖꯗꯦꯅꯀꯣ ꯁꯤ ꯃꯆꯥꯁꯤ ꯂꯣꯜꯂꯤꯅꯦ ꯁꯤꯇꯪ ꯂꯣꯟꯕ ꯍꯩꯔꯦꯀꯣ ꯑꯩ ꯑꯇꯩꯗꯤ ꯂꯣꯟꯕ ꯍꯩꯇ꯭ꯔꯦꯕ ꯃꯆꯨꯁꯤ ꯐꯖꯕ꯭ꯔꯥ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅꯕ ꯑꯗꯒꯤ ꯀꯩꯅꯣꯗꯣ ꯂꯪ ꯂꯩꯕꯗꯣ ꯁꯨꯝ ꯍꯩꯖꯟꯕ ꯀꯥꯟꯅꯩꯗꯅ ꯍꯌꯦꯡꯋꯥꯏ ꯐꯨꯔꯤꯠ ꯀꯩꯀꯥ ꯂꯣꯜꯂꯒ ꯏꯁꯥꯒꯤ ꯂꯤꯠꯆꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯝꯃꯤ ꯌꯦꯡꯁꯦ
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯃꯨꯛ ꯂꯣꯟꯈꯤꯀꯣ ꯁꯤꯗ ꯈꯔ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯁꯦꯜꯂꯪ ꯈꯔ ꯂꯩꯔꯤꯕꯀꯣ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤ ꯂꯣꯟꯕ ꯑꯃꯨꯛ ꯇꯝꯒꯦꯀꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯒ ꯂꯣꯜꯂꯀꯥꯟꯗꯀꯣ ꯀ꯭ꯔꯣꯁꯦꯠꯁꯦ ꯑꯩ ꯅꯍꯥꯟ ꯌꯨꯝꯗ ꯆꯠꯄ ꯀꯥꯟꯗ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯇꯝꯃꯛꯄꯅꯦꯕꯀꯣ ꯔꯕꯔ ꯂꯣꯟꯕꯁꯦ ꯑꯗꯣ ꯈꯔ ꯅꯥꯟꯅ ꯔꯕꯔ ꯂꯣꯟꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯩꯔꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯂꯣꯟꯕꯗꯤ ꯍꯩꯇ꯭ꯔꯤꯕ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯕꯤꯒꯤꯅꯔ ꯑꯣꯏꯕꯒꯤ ꯁ꯭ꯇꯤꯆꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯥꯗꯣ ꯂꯣꯟꯕ ꯑꯗꯨꯝ ꯇꯝꯃꯤꯕꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯅ ꯑꯁꯤꯒꯤ ꯀ꯭ꯔꯣꯁꯦꯠ ꯂꯣꯟꯅꯕꯒꯤ ꯍꯨꯛꯁꯦꯀꯣ ꯑꯩꯅ ꯀꯩꯅꯣ ꯃꯤꯁꯣꯗꯒꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩ ꯀꯩꯅꯣꯗ ꯇꯦꯛ ꯇꯧꯔꯝꯒꯦꯕꯀꯣ ꯄ꯭ꯔꯗꯛꯇꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯕ ꯌꯥꯅꯤꯕꯀꯣ ꯌꯥꯝ ꯍꯣꯡꯕꯅꯤꯀꯣ ꯌꯥꯝ ꯇꯥꯡꯍꯧꯗꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯃꯈꯟ ꯂꯥꯛꯄꯅꯤꯀꯣ ꯍꯨꯛꯁꯦ ꯑꯗꯨꯒ ꯑꯆꯧꯕ ꯃꯆꯥ ꯂꯣꯏꯅ ꯂꯣꯟꯕ ꯌꯥꯕꯅꯦꯕ ꯃꯩ ꯂꯥꯛꯇꯕꯁꯦ ꯁꯪꯁꯥꯔ ꯑꯃ ꯇꯧꯈ꯭ꯔꯦ ꯁꯤꯒꯩ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯩ ꯁꯤꯁꯦ ꯂꯣꯟꯕ ꯌꯥꯝ ꯍꯩꯅꯤꯡꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯝꯕꯤꯌꯣ ꯇꯝꯍꯜꯂꯤꯅꯦ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯐꯪꯉꯦꯀꯣ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯄꯦꯇꯔꯟꯒꯨꯝꯕꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯂꯣꯟꯕ ꯌꯥꯕꯅꯦꯕꯀꯣ ꯂꯪꯁꯤꯁꯨ ꯉꯔꯥꯡ ꯑꯩꯅ ꯀꯩꯅꯣꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯔꯗꯔ ꯇꯧꯕꯗꯣ ꯌꯧꯔꯛꯑꯦꯅ ꯑꯗꯨꯒꯤ ꯂꯪꯗꯣ ꯔꯤꯁꯤꯞ ꯇꯧꯔꯒ ꯑꯃꯨꯛ ꯂꯣꯜꯂꯤꯅꯤꯀꯣ ꯂꯪꯁꯦ ꯑꯗꯨꯅ ꯁꯤꯒꯩꯁꯤꯅꯤꯀꯣ ꯃꯥꯒꯤ ꯄꯦꯀꯦꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯧꯔꯛꯑꯦꯕꯀꯣ ꯃꯈꯟꯒꯤ ꯍꯨꯛꯅꯤꯀꯣ ꯅꯝꯕꯔ ꯃꯈꯟ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯄꯤꯟ ꯃꯆꯥꯒꯩꯁꯨ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯀꯥꯇꯤꯁꯨ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯔꯦꯀꯣ ꯑꯩꯅ ꯒ꯭ꯔꯤꯟꯒ ꯋꯥꯏꯠꯀꯤ ꯔꯕꯔꯁꯦ ꯂꯣꯜꯂꯦ ꯑꯗꯣ ꯃꯩ ꯃꯨꯠꯊꯣꯛꯈꯤꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯔꯦꯕꯀꯣ ꯑꯗꯨꯒ ꯌꯦꯜꯂꯣꯁꯤꯅ ꯅꯍꯥꯟ ꯂꯣꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯆꯥꯄꯣꯠ ꯁꯥꯕꯁꯦ ꯌꯦꯡꯍꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯝ ꯀꯃꯥꯏ ꯂꯩꯔꯤꯒꯦꯁꯦ ꯌꯦꯡꯍꯟꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ